ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯃꯃꯤꯡ ꯋꯥꯔ ꯑꯣꯐ ꯗ ꯋꯥꯔꯜꯗꯁ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤ 2005ꯀꯤ ꯖꯨꯟ 23ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯑꯃꯁꯨꯡ ꯊ꯭ꯔꯤꯂꯔ ꯑꯅꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯐꯤल्म ꯑꯃꯅꯤ ꯉꯁꯤꯒꯤ ꯐꯤल्म ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯦꯂꯤꯌꯟꯁꯤꯡꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯍꯥꯠꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯏꯅ ꯎ ꯄꯥꯝꯕꯤ ꯑꯃ ꯁꯦꯝꯂꯝꯃꯤ ꯍꯥꯏꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯍꯨ ꯆꯦꯟꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯎ ꯄꯥꯝꯕꯤ ꯑꯃꯅꯤ ꯑꯁꯨꯝꯅ ꯑꯦꯂꯤꯌꯟꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯍꯥꯠꯄꯒꯤ ꯋꯥꯔꯤꯅꯤ ꯐꯤल्म ꯑꯁꯤ ꯍꯧꯔꯛꯄꯗ ꯔꯦ ꯀꯧꯕ ꯃꯤꯁꯛ ꯑꯃ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛ ꯊꯕꯛ ꯇꯧꯗꯦ ꯑꯃꯁꯨꯡ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯂꯩꯕꯅ ꯃꯆꯥꯁꯤꯡꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯦꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯦꯒꯤ ꯃꯆꯥꯅꯨꯄꯥꯅ ꯔꯦꯕꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ ꯔꯦꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯔꯦꯒ ꯃꯌꯨꯝꯗ ꯃꯃꯥ ꯌꯥꯎꯗꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯔꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯌꯦꯡꯂꯤꯉꯩꯗ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯁꯨꯡ ꯑꯥꯔꯊꯀ꯭ꯋꯦꯛ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅ꯭ꯌꯨꯁꯇ ꯎꯠꯂꯛꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯦꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯂꯟꯆ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯔꯦꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯈꯨꯝꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯇꯤꯚꯤ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯕꯅꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯔꯒ ꯔꯦꯅ ꯄꯥꯈꯠꯇꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯖꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯉꯛꯅꯗꯨꯅ ꯑꯇꯤꯌꯥꯗ ꯃꯨꯟꯅ ꯌꯦꯡꯈꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯇꯤ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯗꯨ ꯃꯩꯈꯨꯅ ꯄꯨꯝꯃꯝꯃꯝꯅ ꯃꯊꯛꯇ ꯄꯥꯏꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯜꯂꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯔꯦꯁꯨ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯂꯝꯕ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡ ꯈꯣꯡꯂꯗꯨꯅ ꯃꯃꯤꯠ ꯀꯟꯅ ꯐꯥꯛꯂꯛꯂꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯔꯦꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜ ꯑꯃꯒꯤ ꯃꯈꯥꯗ ꯌꯥꯝꯅ ꯀꯤꯅ ꯂꯣꯠꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯨꯝꯅꯃꯛ ꯄꯨꯝꯆꯤꯛ ꯆꯤꯛꯈꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯃꯩꯅ ꯁꯤꯖꯤꯟꯅꯔꯝꯕ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯃꯤꯠ ꯐꯥꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯝꯕꯤꯗ ꯆꯦꯜꯂꯝꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯃꯠꯇ ꯊꯧꯕ ꯌꯥꯗꯅ ꯂꯦꯞꯅꯔꯝꯃꯤ ꯔꯦꯅ ꯑꯁꯨꯝ ꯊꯣꯛꯂꯛꯇꯨꯅ ꯂꯦꯞꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ ꯔꯦꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯃꯆꯜꯅꯨꯄꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯨꯅꯕ ꯍꯥꯏꯔꯝꯂꯒ ꯁꯤꯇꯤ ꯑꯗꯨꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯔꯕꯒꯤ ꯌꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯔꯦꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯃꯗ ꯑꯣꯟꯁꯤꯟꯅꯔꯝꯃꯤ ꯔꯦꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗꯗꯤ ꯂꯩꯃꯥꯏꯗ ꯑꯀꯨꯠꯄ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯨꯠꯅ ꯁꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯪꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯑꯆꯧꯕ ꯀꯌꯥꯁꯨ ꯀꯤꯟꯊꯔꯝꯃꯤ ꯎꯅ ꯎꯅ ꯂꯩꯃꯥꯏ ꯑꯗꯨ ꯂꯩꯀ꯭ꯔꯛ ꯌꯥꯝꯅ ꯆꯥꯎꯅ ꯆꯠꯂꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯎꯔꯒ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯄꯥꯈꯠꯇꯨꯅ ꯆꯦꯟꯅꯕ ꯍꯧꯔꯝꯃꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯂꯨꯅ ꯑꯃꯁꯨꯡ ꯌꯥꯝꯅ ꯆꯥꯎꯅ ꯑꯀꯨꯠꯄ ꯃꯐꯝ ꯑꯣꯏꯔꯛꯂꯝꯃꯤ ꯑꯀꯨꯠꯄ ꯑꯗꯨꯗ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯀꯨꯠꯄ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯅ ꯇꯥꯁꯤꯟꯈ꯭ꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯊꯣꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯅꯔꯝꯗꯦ ꯑꯀꯨꯠꯄ ꯂꯩꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯂꯤꯌꯟ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯑꯦꯂꯤꯌꯟ ꯑꯁꯤꯒꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯉꯛꯄ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯌꯥꯎꯔꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯗꯒꯤ ꯔꯦ ꯃꯈꯜ ꯑꯃ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯔꯦ ꯑꯗꯨꯅ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯨꯗ ꯄꯥꯟꯕꯗ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯈꯨꯗꯛꯇ ꯃꯥꯡꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯔꯦꯗꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯆꯦꯟꯊꯣꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯃꯁꯨꯡ ꯑꯔꯣꯏꯕꯗꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯔꯦ ꯃꯥꯏ ꯄꯥꯛꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯔꯦꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯔꯒ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯔꯦꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡ ꯈꯔ ꯍꯥꯞꯂꯗꯨꯅ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯔꯦꯅ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯝꯅꯕ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯔꯦꯅ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯒꯥꯔꯤꯗ ꯍꯥꯞꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯔꯦꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯒꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯨꯟꯅ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯆꯧꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯔꯦꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯒꯥꯔꯤ ꯇꯣꯡꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯦꯂꯤꯌꯟꯒꯤ ꯂꯦꯖꯔ ꯔꯦ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ
Upai leitrabada Rena macha ani aduga punna gari adu mafam asidaki thautoraktuna magi nupi gi mayumda laktami. Mafam adu yaurakpadadi Regi nupi adu atokpa mafam amadu chatkiduna leiramde. Rena upai leitraduna mayum aduda leiba tarami. Rena masasing adugi chana thaknabagi thorang tormi. Adubo masasing adu mabuk lamde hairami. Makoi mafam asida numit tarakpada tumnarami. Ahingi matamda yum asida yamna kanma makhol amaga loinena mai chakpa horaklami. Thawdok asi uraga Rena macha ani adu puduna store room da changlaktuna leirami. Rena nong hek ngalakpada store room adudagi thoglaktuna yengbadadi yum asida achoubu aeroplane ama crash tawbagi warami. Aeroplane crash tawriba asisu alien aduna thokanbani. Mathangi senda news reporter amana re da hari alien singna electric ki mateng loduna leimaida lakre. Makoi sing asi yamna sathiba alien singi. Alien masingsu yamna yamkre. Makoi ni masada sil amam seasonary. Maramasina makoi ni yamna hena thonga pharibani. Army singa thengna badasu alien sing the lak chabangam dribasi makoi na seasonary basil asina maram oirgani. Wari asitaraga re yamna nung sathirami. Maram asidagi Rena macha ani adu magi nupigi yum asidagi amuk atokpa safe oiba mafam amada chatnaba haiduna puduna lakami. Rena macha ani ga loinaduna gari thauduna atopa city amada chatnaba lakami. Lambida army singi gari kaya amasu alien singa lan thengnanaba haiduna lakami. Mayam pumnamak adu mathwai hingnanaba haiduna koi chenarami. Rena magi gari adu asum thauduna lakpada miyam aduna yum silami. Maramdi miyam aduna makoisu gari adugi matengdagi atopa mafam amada chatpa ngamnanaba haiduna. Rena miyam sing adu handoknanaba haiduna kanna honarami. Adubo miyam adu yaman kibana upai amata leiramde. Rena nongoi lokthokuna amuk lambi adu thadoknanaba hairami. Adubo miyam adu yaman bana gari amata upai di leiramde. Maramassidagi Rena macha ani aduga loinaduna hotel amada changlaktuna leirami. Regi machanupina atiyada angakpa ama urami. Madudagi khanghodana alien sing mafam asidasu laklami. Aduga miyoibasingda attack tawrami. Miyam sing aduna mathwai hingnana bahaiduna yamna kanna chenarami. Miyam sing aduga punna resu masa sing aduga loinaduna chelami. Army sing aduga alien sing aduga lepa leitana lan haunaringaida miyam adu sen thoraktuna achuba jahaz amada tongduna atopa arapa mafam amada chatkina bahaiduna jahaz aduda tongkat arami. Resu macha ani aduga jahaz aduda tongduna thorak bahuraklami. Jahaz ta tonglakliba miyam aduna makhoiki mathwai hingjare khanduna yamna haraujarami. Adubo khara laklaga ising manungdagi maingal amaga loinaduna alien ama faugalaklami. Alien aduna jahaz adu ising aduda mathak makha onthoklami. Aduga miyam aduda attack tawraklami. Rena macha ani adu kanduna ising aduda iroiduna chingumba amada kakhalami. Rena tamthiraba thogdok asi upai amata leitana yengami. Amasung atiyaromdagi miyoibasingi firol sing adu nong chubagumna makhada tarklami. Thogdok asidagi hinghauba miyoi kharaga loinaduna Rena asum chalaklami. Mafam amada army sing aduga alien sing aduga yamna sathina lan thengnarami. Thawdok aduda Regi machanupa aduna army sing mateng pangnana bahaiduna tawrami. Maduda Rena machada khamduna masi aikhoigi thabak nate army sing na tawgadaba thabakni haina hairami. Adubo machanupa asina Regi wa adu taramdana army sing adugi mateng pangluna bahaiduna chatkhi. Rena machanupi adu puduna mafam chaba thiringaida nupa ama thengnarami. Nupa aduna Re amasung Regi machanupi adu puduna mafam amada laklami. Mafam adu yauraga nupa aduna Re da hairi. Mafam asi khwaidigi safe oiba mafam amani. Nahak mafam asida lainingbu matam adu fawbu layo. Adubo chana thaknarba singdi yamna leitre. Asumna makhoi anina wari sanaduna leiringaida khanghodana mafam asidasu yamna kanna niglaklami. Rena thongnau amadagi yengbadadi alien sing aduna makhoigi leifam semduna leiba adu urami. Madu uraga Re tawfam amada khangdana yamna ngaklami. Mathangi numita Rena angakpa pambi ama thengnarami. Pambi adugi mara adu Rena leiriba yum adugi walda mari chalaklami. Rena pambi adugi mara adu paiduna yengbada pambi asi alien singna migi idagi semba
ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯦꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯁꯤꯡ ꯑꯗꯨ ꯑꯦꯂꯤꯌꯟꯁꯤꯡꯅ ꯊꯨꯒꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯦꯂꯤꯌꯟ ꯑꯃꯒꯤ ꯑꯁꯥꯡꯕ ꯃꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯇꯨꯅ ꯃꯐꯝ ꯈꯨꯗꯤꯡ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯔꯦꯅ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯂꯕ ꯃꯇꯨꯡꯗ ꯆꯠꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯔꯦꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯦꯂꯤꯌꯟ ꯑꯗꯨꯗ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕꯗ ꯔꯦꯅ ꯊꯣꯛꯂꯛꯇꯨꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯗ ꯔꯦꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯦꯂꯤꯌꯟꯅ ꯂꯦꯝꯅ ꯑꯃꯗ ꯊꯥꯔꯣꯏ ꯍꯥꯏꯕ ꯑꯁꯨꯝꯅ ꯔꯦꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯊꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯏꯪꯊꯔꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯃꯤ ꯑꯁꯤꯒꯤ ꯃꯅꯤꯜ ꯑꯃꯠꯇ ꯐꯪꯗꯕꯗꯒꯤ ꯆꯠꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯔꯦ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯑꯦꯂꯤꯌꯟꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡ ꯍꯥꯠꯇꯨꯅ ꯏ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯅ ꯄꯥꯝꯕꯤ ꯑꯃ ꯁꯦꯝꯕ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯔꯦꯅ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯒ꯭ꯌꯥꯁ ꯍꯨ ꯆꯦꯟꯕ ꯑꯗꯨ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯎꯔꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯂꯩꯅꯨꯡ ꯍꯨꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯩꯅꯨꯡ ꯑꯗꯨ ꯍꯨꯠꯄ ꯍꯣꯠꯅꯔꯝꯃꯤ ꯔꯦꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯗꯅ ꯔꯦꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯔꯦꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯔꯦꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯐꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯔꯦꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯑꯦꯂꯤꯌꯟꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯦꯡꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯦꯂꯤꯌꯟꯅ ꯎꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝꯗ ꯆꯦꯟꯈꯠꯂꯛꯂꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯝꯃꯤ ꯔꯦꯅ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯌꯥꯟꯗꯨꯅ ꯀꯛꯊꯠꯂꯝꯃꯤ ꯔꯦꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯆꯦꯟꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯦꯅ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯤꯔꯝꯃꯤ ꯔꯦꯅ ꯑꯁꯨꯝ ꯆꯦꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯑꯦꯂꯤꯌꯟ ꯑꯆꯧꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯥꯔꯒ ꯏ ꯂꯧꯊꯣꯛꯇꯨꯅ ꯄꯥꯝꯕꯤ ꯑꯗꯨ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯐꯥꯔꯝꯃꯤ ꯔꯦꯅ ꯃꯗꯨ ꯎꯔꯒ ꯆꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯁꯨ ꯑꯦꯂꯤꯌꯟ ꯑꯗꯨꯅ ꯐꯥꯔꯒ ꯄꯨꯈꯠꯂꯝꯃꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯐꯥꯔꯛꯇꯨꯅ ꯄꯨꯔꯛꯄꯒꯤ ꯌꯥꯎꯔꯝꯃꯤ ꯔꯦꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯍꯤꯡꯗꯨꯅ ꯌꯥꯎꯔꯝꯃꯤ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯦꯂꯤꯌꯟꯒꯤ ꯃꯈꯨꯠ ꯑꯃ ꯊꯤꯟꯖꯤꯜꯂꯛꯇꯨꯅ ꯔꯦꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯄꯨꯈꯠꯀꯦ ꯇꯧꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯔꯦꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯌꯥꯅꯔꯝꯃꯤ ꯔꯦꯅ ꯕꯣꯝ ꯈꯔ ꯄꯨꯔꯛꯈꯤ ꯃꯗꯨ ꯎꯔꯒ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯝꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯟ ꯁꯠꯇꯨꯅ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯂꯤꯌꯟ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯈꯥꯏꯔꯗꯨꯅ ꯁꯤꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯔꯦꯅ ꯑꯇꯣꯞꯄ ꯁꯤꯇꯤ ꯑꯃꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯥꯔꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯦꯂꯤꯌꯟꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯕꯒꯤ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯅ ꯄꯨꯝꯊꯟ ꯊꯜꯂꯝꯃꯤ ꯑꯦꯂꯤꯌꯟꯁꯤꯡꯅ ꯁꯦꯝꯂꯝꯕ ꯄꯥꯝꯕꯤ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯄ ꯑꯗꯨ ꯔꯦꯅ ꯊꯦꯡꯅꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯂꯤꯌꯟ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯤꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯝꯃꯤ ꯔꯦꯅ ꯑꯦꯂꯤꯌꯟ ꯑꯗꯨꯗ ꯌꯦꯡꯕꯗ ꯎꯆꯦꯛꯁꯤꯡꯅ ꯇꯣꯡꯕ ꯎꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯔꯦꯅ ꯑꯦꯂꯤꯌꯟ ꯑꯗꯨꯒꯤ ꯁꯦꯐꯇꯤ ꯒꯥꯔꯗ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯦꯅ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯑꯆꯧ ꯑꯆꯧꯕ ꯈꯨꯠꯂꯥꯏꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯑꯦꯂꯤꯌꯟ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯇꯧꯕ ꯉꯝꯗꯅ ꯁꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯔꯣꯏꯕ ꯑꯦꯂꯤꯌꯟ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗꯒꯤ ꯑꯉꯛꯄ ꯁꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ ꯁꯥ ꯑꯗꯨꯅ ꯊꯣꯛꯂꯛꯄꯒ ꯈꯨꯗꯛꯇ ꯁꯤꯈꯤ ꯃꯥꯂꯦꯝꯗ ꯂꯥꯛꯈꯤꯕ ꯑꯦꯂꯤꯌꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯦꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯔꯦꯒꯤ ꯅꯨꯄꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯎꯔꯒ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯃꯁꯨꯡ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯔꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ
mapabu nungsina konsinduna thengnajarami. Asumna awaba kayagi matungda laknaramlaba Ray amasung magi nupiga punna leiminaki. Alien singna semlamba pambi adusu maru phangna mutki. Aduga matang asida film asigi aruiba saruk oiki. Mathangi nungairiba film amada mayam punna amuk hana thengnaminasi. Ngasigi oinadi pomnamakpu ikai khumnajaraga thagatpa phongdoksari.